ꯆꯥꯎꯔꯕ ꯌꯨꯝꯗꯨꯒꯤ ꯀꯥ ꯑꯃꯗꯅꯤ ꯀꯥꯗꯨ ꯃꯁꯤꯟ ꯊꯨꯡꯅ ꯑꯉꯥꯡꯅ ꯍꯦꯛ ꯌꯦꯡꯕꯗ ꯄꯥꯝꯖꯒꯗꯕ ꯁꯥꯟꯅꯄꯣꯠ ꯃꯆꯥꯗꯒꯤꯅ ꯑꯆꯧꯕ ꯐꯥꯎꯕꯒꯤ ꯃꯈꯜ ꯊꯨꯅ ꯆꯥꯏꯈꯥꯏꯗꯨꯅ ꯊꯝꯃꯤ ꯁꯥꯟꯅꯄꯣꯠ ꯃꯔꯛꯇꯨꯗ ꯐꯝꯂꯒ ꯄꯤꯛꯂꯤꯕꯤ ꯅꯤꯡꯁꯤꯡꯍꯦꯟꯕꯤꯅ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤ ꯅꯤꯡꯁꯤꯡꯒꯤ ꯃꯃꯥꯏꯕꯦꯝꯃ ꯂꯩꯃ ꯃꯆꯥꯒꯤ ꯆꯥꯅꯕ ꯆꯥꯛ ꯄꯨꯗꯨꯅ ꯆꯪꯂꯛꯑꯒ ꯍꯥꯏꯔꯔꯤ ꯏꯆꯥ ꯊꯣꯏ ꯆꯥꯛ ꯆꯥꯊꯣꯛꯑꯁꯤ ꯃꯃꯥ ꯏꯟꯒꯦꯁꯦ ꯅꯤꯡꯁꯤꯡ ꯃꯃꯤꯠꯅ ꯁꯥꯟꯅꯄꯣꯠꯇꯨꯗ ꯌꯦꯡꯂꯒ ꯃꯉꯛ ꯍꯥꯏꯔꯛꯏ ꯆꯥꯅꯤꯡꯗꯦ ꯃꯇꯥꯒꯨꯝ ꯂꯩꯃ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯃꯆꯥꯕꯨ ꯃꯇꯝꯕꯥꯛꯇ ꯄꯝꯈꯠꯂꯒ ꯊꯦꯝꯂꯛꯏ ꯏꯆꯥꯗꯤ ꯃꯔꯝ ꯃꯣꯛꯏꯀꯣ ꯆꯥꯛ ꯆꯥꯊꯣꯛꯁꯤ ꯆꯥꯛ ꯆꯥꯔꯗꯤ ꯄꯄꯥ ꯍꯜꯂꯛꯇꯣꯏꯅꯤ ꯏꯆꯥ ꯆꯥꯛ ꯆꯥꯗ꯭ꯔꯗꯤ ꯄꯄꯥꯅ ꯁꯥꯎꯗꯨꯅꯅꯦ ꯌꯨꯝꯗ ꯍꯜꯂꯛꯑꯣꯏ ꯍꯥꯏ ꯁꯤ ꯅꯪ ꯄꯄꯥ ꯂꯥꯛꯄ ꯄꯥꯝꯗ꯭ꯔꯕꯣ ꯃꯃꯥ ꯄꯄꯥ ꯀꯔꯝ ꯀꯥꯟꯗ ꯌꯨꯝꯗ ꯂꯥꯛꯀꯅꯤ ꯑꯗꯨꯕꯨꯔꯣ ꯅꯪꯅꯕꯨ ꯍꯦꯛ ꯆꯥꯛ ꯆꯥꯔꯕ ꯄꯄꯥ ꯑꯗꯨꯝ ꯂꯥꯛꯑꯅꯤ ꯑꯁꯤꯗ ꯅꯤꯡꯁꯤꯡꯍꯦꯟꯕꯤ ꯃꯔꯩ ꯆꯠꯀꯤ ꯇꯧꯗꯅ ꯃꯃꯥꯅ ꯏꯜꯂꯤꯕ ꯆꯥꯛꯇꯣ ꯍꯥꯎꯕ ꯍꯥꯎꯇꯕ ꯍꯔꯥꯎ ꯍꯔꯥꯎꯅ ꯆꯥꯔꯝꯃꯤ ꯑꯁꯨꯛ ꯅꯨꯡꯁꯤꯕ ꯃꯤꯀꯨꯞ ꯄꯨꯟꯁꯤꯗꯁꯨ ꯑꯃꯨꯛꯇ ꯐꯪꯈꯤꯗ꯭ꯔꯕ ꯑꯃꯨꯛ ꯍꯟꯅꯁꯨ ꯐꯪꯉꯔꯣꯏꯗꯕ ꯄꯨꯟꯁꯤ ꯇꯥꯡꯀꯛ ꯑꯃ ꯏꯈꯪ ꯈꯪꯍꯧꯗꯅ ꯅꯤꯡꯁꯤꯡꯒꯤ ꯃꯪꯂꯥꯟ ꯑꯣꯏꯅ ꯃꯪꯂꯔꯤ ꯃꯪꯂꯥꯟꯁꯤ ꯃꯪꯗꯨꯅ ꯇꯨꯝꯂꯝꯕꯗꯒꯤ ꯅꯤꯡꯁꯤꯡ ꯃꯤꯀꯞ ꯊꯣꯛꯂꯛꯂꯦ ꯂꯣꯡꯅ ꯍꯤꯞꯂꯤꯕ ꯅꯤꯡꯁꯤꯡꯒꯤ ꯃꯃꯤꯠ ꯑꯗꯣ ꯇꯞꯅ ꯄꯥꯡꯊꯣꯔꯛꯄꯗ ꯍꯥꯟꯅꯅ ꯄꯟꯗꯨꯅ ꯂꯩꯔꯝꯕ ꯄꯤꯔꯥꯡ ꯄꯨꯝꯕ ꯅꯥꯀꯟ ꯑꯅꯤꯃꯛꯇ ꯅꯥꯀꯣꯡ ꯇꯝꯅ ꯆꯦꯟꯊꯈ꯭ꯔꯦ ꯅꯤꯡꯁꯤꯡ ꯃꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯅ ꯄꯦꯔꯤ ꯄꯦꯔꯤ ꯉꯥꯏꯍꯥꯛꯇꯤ ꯔꯨꯝꯒꯤ ꯁꯤꯂꯤꯡ ꯑꯗꯨꯗ ꯌꯦꯡꯗꯨꯅ ꯂꯩ ꯇꯨꯝꯊꯅꯕ ꯐꯅ ꯍꯣꯠꯅꯕꯅꯤ ꯑꯗꯨꯕꯨ ꯌꯥꯗ꯭ꯔꯦ ꯅꯥꯀꯟꯗꯒꯤ ꯐꯣꯟꯗꯣ ꯂꯥꯝꯗꯨꯅ ꯌꯦꯡꯂꯨꯕꯗ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 11 ꯇꯥꯕꯗ ꯉꯥꯏꯔꯝꯂꯤ ꯋꯥꯆꯞ ꯆꯪꯗꯨꯅ ꯌꯦꯡꯂꯨꯕꯗ ꯈꯒꯦꯝ ꯑꯃꯗꯤ ꯋꯥꯡꯊꯣꯏꯒꯤ ꯃꯦꯁꯦꯖ ꯑꯃꯅꯤ ꯂꯩꯔꯝꯃꯤ ꯋꯥꯡꯊꯣꯏꯅ ꯕꯦꯃꯥ ꯅꯪꯕꯨ ꯍꯟꯗꯛꯀꯤ ꯁꯂꯥꯏꯒꯤ ꯕꯔꯗꯦꯒꯤ ꯀꯦꯛ ꯇꯁꯦꯡꯅ ꯁꯥꯈꯤꯗꯕ꯭ꯔꯅꯦ ꯍꯩ ꯈꯨꯝꯃꯨꯅꯦ ꯑꯉꯥꯎꯕꯤ ꯀꯩꯅꯣꯅꯦ ꯁꯤꯈ꯭ꯔꯕꯣ ꯃꯁꯤꯕꯣ ꯍꯣꯏ ꯅꯪ ꯇꯨꯝꯃꯕꯣ ꯄꯨꯡ 9 ꯐꯥꯎ ꯇꯥꯗ꯭ꯔꯤ ꯋꯥꯡꯊꯣꯏꯒꯤ ꯃꯦꯁꯦꯖ ꯃꯌꯥꯝꯗꯣ ꯃꯊꯪ ꯃꯊꯪ ꯄꯥꯔꯕ ꯃꯇꯨꯡ ꯅꯤꯡꯁꯤꯡ ꯅꯣꯛꯐꯦꯠ ꯇꯧꯔꯛꯏ ꯑꯗꯨꯕꯨ ꯔꯤꯄ꯭ꯂꯥꯏꯗꯤ ꯍꯜꯂꯨꯗ꯭ꯔꯤ ꯋꯥꯡꯊꯣꯏꯒꯤ ꯆꯦꯠꯇꯒꯤ ꯑꯃꯨꯛ ꯊꯣꯛꯂꯛꯑꯒ ꯈꯒꯦꯝꯕꯒꯤ ꯆꯦꯠꯇ ꯆꯪꯂꯛꯏ ꯈꯒꯦꯝꯕꯅ ꯆꯥꯛ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯅꯨꯡꯁꯦ ꯕꯕꯥꯅ ꯆꯥꯔꯁꯦ ꯍꯥꯏꯌꯦ ꯂꯥꯛꯑꯣ ꯊꯣꯡ ꯍꯥꯡꯉꯣ ꯀꯩꯅꯣꯅꯦ ꯀꯧꯕꯁꯨ ꯇꯥꯗꯦ ꯀꯣꯜꯁꯨ ꯄꯥꯏꯗꯦ ꯇꯨꯝꯃꯕꯣ ꯅꯪꯕꯣ ꯆꯥꯛꯁꯨ ꯆꯥꯗꯦ ꯌꯥꯝ ꯉꯟꯅ ꯇꯨꯝꯃꯝꯃꯤꯗ 9 ꯐꯥꯎ ꯇꯥꯗ꯭ꯔꯤ ꯅꯤꯡꯁꯤꯡ ꯍꯧꯖꯤꯛ ꯈꯛꯇꯗ ꯅꯤꯡꯁꯤꯡꯂꯛꯏ ꯃꯍꯥꯛ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛ ꯆꯥꯗ꯭ꯔꯤ ꯍꯥꯏꯕ ꯅꯨꯡꯊꯤꯜ ꯆꯨꯞꯄ ꯑꯃ ꯋꯥꯈꯜ ꯈꯟꯕ ꯌꯥꯕ ꯈꯜꯂꯝꯃꯒ ꯑꯗꯨꯃꯛ ꯇꯨꯝꯊꯈ꯭ꯔꯦ ꯍꯥꯏꯕ ꯈꯪꯂꯛꯂꯦ ꯍꯧꯖꯤꯛ ꯈꯛꯇꯗ ꯑꯃꯨꯛ ꯏꯊꯦꯡ ꯊꯦꯡꯅ ꯃꯤꯀꯞ ꯊꯣꯛꯂꯛꯄꯅꯤ ꯈꯒꯦꯝꯕꯒꯤ ꯆꯦꯠꯇꯒꯤ ꯊꯣꯛꯂꯛꯄꯒ ꯅꯤꯡꯁꯤꯡ ꯁꯂꯥꯏꯒꯤ ꯃꯦꯁꯦꯖ 3 ꯂꯩꯔꯤꯕꯗꯨ ꯎꯔꯦ ꯑꯁꯤꯃꯗꯤ ꯅꯤꯡꯁꯤꯡ ꯐꯗꯦꯛ ꯆꯪꯗꯨꯅ ꯄꯥꯕ ꯉꯝꯗꯦ ꯈꯧꯇꯛ ꯆꯥꯏ ꯃꯦꯁꯦꯖꯇꯤ ꯀꯔꯤ ꯀꯔꯤꯅꯣ ꯍꯥꯏꯕ ꯄꯥꯅꯤꯡꯕꯅ ꯉꯥꯎꯔꯦ ꯑꯗꯨꯕꯨ ꯁꯤꯟ ꯇꯧꯕ ꯀꯤꯗꯨꯅ ꯑꯃꯨꯛꯁꯨ ꯈꯨꯕꯤꯗꯣ ꯕ꯭ꯔꯦꯛ ꯐꯥꯏ ꯁꯂꯥꯏꯅ ꯑꯃꯨꯛ ꯀꯔꯤ ꯍꯥꯏꯔꯝꯒꯗꯕ ꯃꯁꯤꯗ ꯃꯍꯥꯛꯅ ꯑꯃꯨꯛ ꯀꯔꯤ ꯈꯨꯝꯁꯤꯕ ꯉꯥ ꯈꯟꯖꯥꯅꯤ ꯌꯦꯡꯅꯤꯡꯕꯅ ꯍꯦꯟꯃꯟꯕꯗꯒꯤ ꯅꯤꯡꯁꯤꯡ ꯊꯣꯛ ꯍꯦꯛ ꯆꯪꯊꯣꯛꯔꯦ ꯑꯩꯒꯤ ꯕꯔꯗꯦ ꯀꯦꯛ ꯁꯥꯔꯒ ꯀꯗꯥꯏꯗ ꯍꯨꯟꯗꯣꯛꯄ ꯂꯥꯎ ꯈꯨꯜꯂꯨꯁꯤ ꯂꯥꯎ ꯉꯁꯤꯒꯤ ꯅꯨꯃꯤꯠꯇ ꯑꯩꯒꯤ ꯀꯦꯛ ꯄꯤꯗꯕ ꯌꯥꯔꯣꯏ ꯑꯩ ꯂꯥꯛꯀꯅꯤ ꯍꯧꯖꯤꯛ ꯊꯣꯡꯒꯥꯟꯗ ꯉꯥꯏꯔꯝꯗꯕ ꯌꯥꯔꯣꯏ ꯑꯅꯤꯁꯨꯕ ꯁꯂꯥꯏꯒꯤ ꯃꯦꯁꯦꯖꯇꯣ ꯑꯃꯨꯛ ꯅꯤꯡꯁꯤꯡ ꯃꯤꯍꯨꯜꯗꯣ ꯗꯪ ꯗꯪ ꯆꯣꯡꯗꯨꯅ ꯄꯥꯔꯤ ꯉꯁꯥꯏ ꯄꯨꯡ 5ꯗ ꯊꯥꯕ ꯃꯦꯁꯦꯖꯁꯦ ꯍꯧꯖꯤꯛ ꯐꯥꯎꯕ ꯔꯤꯄ꯭ꯂꯥꯏ ꯂꯥꯛꯄꯗꯤ ꯂꯥꯏꯔꯗꯅ ꯄꯥꯕ ꯐꯥꯎ ꯄꯥꯕꯤꯗꯦ ꯑꯗꯨꯛ ꯊꯤꯅ ꯃꯤꯔꯥꯏꯕꯤꯗꯧ ꯁꯔꯨꯛ ꯉꯁꯥꯏꯅ ꯎꯅꯔꯤꯀꯥꯟꯗ ꯊꯤꯅ ꯆꯩꯕꯤꯔꯝꯃꯨ ꯌꯥꯗ꯭ꯔꯣ ꯑꯍꯨꯝꯁꯨꯕ ꯃꯦꯁꯦꯖꯇꯨꯃꯗꯤ ꯄꯥꯕꯅ ꯅꯤꯡꯁꯤꯡ ꯀꯣꯛꯆꯥꯎꯕꯤ ꯀꯥꯏ ꯉꯁꯥꯏ ꯄꯨꯡ 5ꯗꯒꯤ ꯍꯧꯖꯤꯛ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 10 ꯍꯦꯜꯂꯁꯤꯐꯥꯎ ꯅꯪꯒꯤ ꯊꯣꯡꯒꯥꯟꯗ ꯂꯦꯞꯇꯨꯅ ꯉꯥꯏꯍꯟꯕ ꯃꯗꯨ ꯉꯝꯃꯤ ꯀꯥꯡꯅ ꯊꯥꯡꯗꯨꯅ ꯄꯨꯈꯤꯗꯧꯔꯤ ꯑꯩꯅ ꯀꯩꯒꯨꯝꯕ ꯀꯥꯡꯅ ꯆꯤꯛꯇꯨꯅ ꯅꯥꯔꯕꯗꯤ ꯅꯪꯅ ꯗꯥꯏꯗ ꯂꯧꯒꯗꯕꯅꯤ ꯅꯤꯡꯁꯤꯡ ꯃꯦꯁꯦꯖꯇꯣ ꯄꯥꯕ ꯍꯦꯛ ꯂꯣꯏꯕꯒ ꯐꯃꯨꯡꯗꯒꯤ ꯐꯟ ꯆꯣꯡꯊꯩ ꯊꯣꯡꯅꯥꯡꯔꯣꯝꯗ ꯌꯦꯡꯊꯣꯛꯂꯨꯕꯗ ꯄꯨꯝꯃꯝ ꯃꯝꯂꯦ ꯀꯅꯥꯁꯨ ꯂꯩꯇꯦ ꯉꯁꯥꯏꯗꯒꯤ ꯔꯤꯄ꯭ꯂꯥꯏ ꯉꯥꯏꯗꯨꯅ ꯂꯩꯔꯤꯕ ꯁꯂꯥꯏ ꯉꯥꯟꯕ ꯁꯣꯝꯗ ꯅꯤꯡꯁꯤꯡꯅ ꯃꯥꯒꯤ ꯃꯦꯁꯦꯖꯇꯣ ꯁꯤꯟ ꯇꯧꯈ꯭ꯔꯦ ꯍꯥꯏꯕ ꯍꯦꯛ ꯈꯪꯕꯒ ꯀꯣꯜ ꯐꯠ ꯇꯧꯁꯜꯂꯛꯏ ꯅꯨꯃꯤꯗꯥꯡꯗꯨꯅ ꯅꯤꯡꯁꯤꯡ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ ꯚꯣꯂꯨꯝꯗꯣ ꯈꯪꯂꯩ ꯂꯩꯊꯔꯒ ꯂꯥꯛꯂꯤꯕ ꯀꯣꯜꯗꯨꯗ ꯃꯨꯟꯅ ꯌꯦꯡꯉꯤ ꯇꯞꯅ ꯆꯤꯡꯈꯠꯂꯒ ꯀꯣꯜꯗꯣ ꯄꯥꯏꯔꯦ ꯑꯁꯣꯝꯗꯒꯤ ꯁꯂꯥꯏ ꯃꯇꯥꯡ ꯆꯥꯅ ꯂꯣꯛ ꯈꯪꯀꯨ ꯈꯨꯖꯤꯜꯂꯛꯏ ꯑꯗꯨꯒ ꯅꯥꯇꯣꯟꯗꯣ ꯑꯃꯨꯛ ꯑꯅꯤꯔꯛ ꯆꯤꯡꯈꯠꯂꯒ ꯍꯥꯏꯔꯤ ꯉꯁꯥꯏꯗꯒꯤ ꯀꯩꯗꯧꯔꯒꯦ ꯇꯁꯦꯡꯅ ꯃꯦꯁꯦꯖ ꯎꯗꯕ꯭ꯔꯣ ꯅꯠꯇ꯭ꯔꯒ ꯊꯑꯣꯏꯅ ꯎꯁꯤꯟꯅꯗ꯭ꯔꯤꯔꯣ ꯅꯤꯡꯁꯤꯡ ꯈꯣꯟꯖꯦꯜꯒꯗꯣ ꯄꯤꯛꯇ꯭ꯔꯨ ꯄꯤꯛꯁꯜꯂꯒ ꯍꯥꯏꯔꯤ
ꯑꯩ ꯇꯨꯝꯊꯔꯨꯔꯦ ꯃꯤꯁꯦꯁ ꯂꯥꯛꯄ ꯀꯩꯝꯇ ꯈꯪꯉꯨꯗ꯭ꯔꯦ ꯋꯥꯔꯧꯒꯦ ꯇꯧꯔꯝꯕ ꯁꯂꯥꯏꯗꯣ ꯅꯤꯡꯁꯤꯡꯒꯤ ꯈꯣꯟꯖꯦꯜ ꯇꯥꯕꯗ ꯈꯪꯇꯦ ꯇꯦꯊꯈ꯭ꯔꯦ ꯋꯥꯔꯕ꯭ꯔꯣ ꯑꯗꯨꯗꯤ ꯅꯪ ꯇꯨꯝꯕ ꯁꯪꯕ ꯂꯥꯛꯄ ꯇꯥꯔꯦꯅꯦ ꯑꯩꯁꯦ ꯅꯤꯡꯁꯤꯡ ꯎꯕꯁꯨ ꯐꯪꯉꯔꯣꯏꯗꯕ ꯊꯣꯡꯒꯥꯜꯂꯣꯝꯗ ꯍꯟꯖꯤꯟ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ ꯑꯁꯦꯡꯕꯒꯤ ꯂꯥꯛꯄ꯭ꯔꯣ ꯑꯩꯕꯨ ꯌꯥꯝꯅ ꯂꯥꯛꯄ ꯉꯝꯃꯣꯏꯗꯕ ꯃꯤ ꯃꯥꯟꯕ꯭ꯔꯣ ꯊꯦꯡꯉꯤ ꯍꯜꯂꯣ ꯑꯩ ꯀꯩ ꯍꯥꯏꯈꯤꯒꯦ ꯃꯦꯁꯦꯁꯇꯣ ꯑꯃꯨꯛꯇꯒ ꯄꯥꯕꯤꯌꯨ ꯅꯤꯡꯁꯤꯡ ꯅꯥꯀꯣꯡꯗꯒꯤ ꯐꯣꯟꯗꯣ ꯂꯧꯊꯣꯛꯑꯒ ꯃꯦꯁꯦꯁꯇꯣ ꯍꯟꯖꯤꯟ ꯑꯃꯨꯛ ꯄꯥꯏ ꯑꯗꯨꯒ ꯅꯥꯀꯣꯡꯗ ꯑꯃꯨꯛ ꯊꯝꯂꯒ ꯍꯥꯏꯔꯛꯏ ꯂꯣꯛ ꯈꯨꯔꯤꯗꯣ ꯀꯃꯥꯏꯅ ꯀꯦꯛ ꯆꯥꯁꯟꯗꯣꯏꯅꯣ ꯍꯥꯟꯅ ꯈꯨꯔꯝꯗꯦ ꯃꯄꯥꯟꯗ ꯅꯨꯡꯁꯤꯠ ꯑꯏꯪꯕꯗ ꯀꯨꯏꯅ ꯂꯩꯔꯛꯄꯒꯤ ꯈꯨꯔꯛꯄꯅꯤ ꯀꯥꯡ ꯆꯦꯅꯤ ꯌꯨꯝ ꯍꯜꯂꯣ ꯑꯩ ꯑꯅꯥꯕꯒꯤ ꯗꯥꯏꯇ ꯂꯧꯕ ꯉꯝꯃꯣ ꯍꯧꯖꯤꯛꯇꯤ ꯃꯇꯝ ꯍꯦꯜꯂꯤ ꯗꯥꯏꯇ ꯂꯧꯗꯕ ꯁꯨꯡꯌꯥ ꯌꯥꯔꯣꯏ ꯑꯇꯩ ꯂꯥꯏꯔꯤ ꯑꯩꯒꯤ ꯕꯔꯗꯦꯗ ꯀꯦꯛ ꯆꯥꯔꯒ ꯀꯗꯥꯏꯗ ꯍꯨꯟꯗꯣꯛꯈ꯭ꯔꯒꯦ ꯅꯠꯇ꯭ꯔꯒ ꯃꯤ ꯑꯣꯟꯅꯅ ꯄꯤꯈ꯭ꯔꯕꯣ ꯅꯤꯡꯁꯤꯡ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟ ꯂꯩ ꯑꯗꯨꯒ ꯂꯀꯛ ꯈꯨꯝꯂꯩ ꯑꯩ ꯀꯦꯛ ꯆꯥꯗꯦ ꯅꯤꯡꯁꯤꯡ ꯍꯦꯟꯕꯤꯅꯕꯨ ꯑꯣꯏꯗꯕ ꯉꯥꯡꯕ ꯄꯛꯆꯗꯦꯗ ꯅꯤꯡꯁꯤꯡ ꯍꯦꯟꯕ ꯍꯥꯏꯕ ꯃꯤꯡꯁꯤ ꯁꯂꯥꯏ ꯉꯥꯟꯕꯒꯤ ꯃꯆꯤꯟꯗꯒꯤ ꯇꯥꯕ ꯉꯁꯤꯅ ꯑꯍꯥꯟꯕꯅꯤ ꯅꯤꯡꯁꯤꯡ ꯅꯨꯡꯐꯦꯠ ꯇꯧꯏ ꯑꯁꯦꯡꯕꯒꯤ ꯑꯩ ꯀꯦꯛ ꯁꯥꯗꯦ ꯅꯨꯃꯤꯠꯇꯣ ꯐꯔꯦ ꯑꯗꯨꯗꯤ ꯁꯥꯗꯕꯒꯤ ꯃꯔꯝꯗꯣ ꯈꯪꯕ ꯄꯥꯝꯃꯤ ꯃꯃꯥꯡꯒꯤ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯑꯩꯒꯤ ꯀꯦꯛ ꯑꯗꯨꯝ ꯁꯥꯗꯨꯅ ꯂꯥꯛꯑꯒ ꯍꯟꯗꯛ ꯆꯍꯤꯒꯤꯅ ꯁꯥꯗꯕ ꯀꯔꯤꯒꯤꯅꯣ ꯑꯩ ꯌꯥꯍꯧ ꯊꯦꯡꯗꯣꯛꯈ꯭ꯔꯦ ꯑꯗꯨꯒꯤ ꯅꯪꯗ꯭ꯔꯦ ꯀ꯭ꯂꯥꯁꯁꯨ ꯊꯦꯡꯅ ꯂꯥꯛꯏꯗꯨꯅꯤ ꯐꯔꯦ ꯑꯣꯏꯗꯕ ꯉꯥꯡꯕꯗꯣ ꯑꯩ ꯅꯝꯗꯅ ꯊꯥꯖꯁꯟꯅꯔꯒꯦ ꯀꯦꯛꯀꯤ ꯋꯥꯐꯝ ꯌꯥꯅꯔꯁꯤ ꯅꯪꯅ ꯍꯥꯏꯗ꯭ꯔꯁꯨ ꯑꯩ ꯈꯪꯉꯤ ꯑꯗꯨꯒ ꯃꯔꯨꯑꯣꯏꯅ ꯑꯩꯉꯣꯟꯗ ꯕꯔꯗꯦꯒꯤ ꯋꯤꯁ ꯄꯤꯔꯛꯇꯕ ꯀꯔꯤꯒꯤꯅꯣ ꯂꯩꯗꯨꯅ ꯍꯪꯕ ꯁꯂꯥꯏꯒꯤ ꯋꯥꯍꯪ ꯃꯌꯥꯝꯗꯣ ꯅꯤꯡꯁꯤꯡ ꯇꯁꯦꯡꯅ ꯁꯦꯝ ꯁꯥꯍꯧꯗꯦ ꯑꯣꯏꯗꯕ ꯉꯥꯡꯕ ꯍꯩꯇꯕ ꯅꯤꯡꯁꯤꯡꯅꯤ ꯑꯣꯏꯗꯕ ꯉꯥꯡꯕ ꯍꯩꯕ ꯃꯤꯅ ꯐꯥꯎꯕ ꯁꯤꯒꯤ ꯀꯟꯗꯤꯁꯟꯁꯤꯗꯗꯤ ꯈꯨꯝꯕ ꯍꯥꯏꯐꯦꯠ ꯂꯨꯒꯅꯤ ꯎꯄꯥꯏ ꯂꯩꯃꯟꯗꯗꯅ ꯅꯤꯡꯁꯤꯡ ꯋꯥ ꯊꯩꯗꯣꯔꯛꯂꯦ ꯑꯁ ꯂꯣꯏꯈ꯭ꯔꯕ ꯋꯥ ꯃꯌꯥꯝ ꯑꯃ ꯄꯨꯊꯣꯔꯛꯂꯒ ꯅꯪ ꯑꯁꯨꯛ ꯌꯥꯝ ꯀꯜꯂꯤꯁꯤꯕꯨ ꯀꯩꯅꯣ ꯅꯤꯡꯁꯤꯡꯅ ꯑꯣꯏꯔꯝꯒꯗꯕ ꯃꯇꯧꯗꯣ ꯁꯂꯥꯏ ꯉꯟꯕ ꯃꯃꯤꯠꯇ ꯎꯔꯤ ꯅꯤꯡꯁꯤꯡ ꯃꯁꯥꯅ ꯃꯁꯥꯒꯤ ꯃꯔꯥꯜ ꯌꯥꯖꯔꯦ ꯍꯥꯏꯕ ꯁꯂꯥꯏ ꯈꯪꯉꯤ ꯅꯠꯇ꯭ꯔꯕꯗꯤ ꯃꯥꯅ ꯉꯝꯗ꯭ꯔꯤꯕ ꯐꯥꯎꯕ ꯃꯔꯩ ꯀꯪꯌꯦꯛ ꯌꯦꯜꯂꯛꯀꯗꯕ ꯅꯤꯡꯁꯤꯡꯅꯤ ꯋꯥ ꯈꯨꯗꯤꯡꯃꯛ ꯇꯣꯛꯂꯕ ꯃꯇꯨꯡ ꯁꯂꯥꯏ ꯋꯥꯏ ꯁꯪꯅ ꯁꯣꯔ ꯑꯁꯥꯡꯕ ꯑꯃꯇꯪ ꯍꯣꯟꯗꯣꯛꯂꯒ ꯍꯥꯏꯔꯛꯏ ꯑꯩꯕꯨ ꯀꯌꯥꯝ ꯀꯨꯏꯅ ꯅꯪꯒꯤ ꯊꯣꯡꯒꯥꯟꯒꯤ ꯍꯩꯅꯧ ꯄꯥꯝꯕꯤ ꯃꯈꯣꯡꯁꯤꯗ ꯂꯦꯞꯄꯒ ꯉꯥꯏꯍꯟꯈꯤꯗꯣꯏꯅꯣ ꯉꯥꯏꯔꯅꯨ ꯍꯜꯂꯣ ꯑꯁꯨꯛ ꯀꯨꯏꯅꯁꯨ ꯉꯥꯏꯍꯜꯂꯒ ꯉꯥꯏꯕꯒꯤ ꯃꯍꯩꯁꯨ ꯆꯥꯕ ꯐꯪꯍꯟꯗꯕ ꯅꯤꯡꯁꯤꯡ ꯑꯩꯉꯣꯟꯗꯗꯤ ꯃꯤꯅꯨꯡꯁꯤ ꯈꯔ ꯎꯠꯄꯤꯌꯨ ꯅꯨꯡꯁꯤꯕꯃꯛ ꯎꯠꯄꯤꯔꯛꯇ꯭ꯔꯁꯨ ꯈꯣꯟꯖꯦꯜꯗꯨꯈꯛ ꯇꯥꯕꯗ ꯁꯂꯥꯏꯒꯤ ꯄꯨꯛꯅꯤꯡ ꯍꯛꯆꯥꯡ ꯊꯃꯣꯏ ꯋꯥꯈꯜ ꯄꯨꯝꯕ ꯑꯋꯥꯕ ꯐꯪꯕꯒꯤ ꯈꯣꯟꯊꯣꯛ ꯑꯃ ꯌꯥꯎꯔꯤꯕꯗꯣ ꯅꯤꯡꯁꯤꯡ ꯂꯥꯏꯅ ꯈꯪꯕ ꯉꯝꯃꯤ ꯂꯩꯕ ꯉꯝꯗ꯭ꯔ ꯃꯥꯜꯂꯦ ꯐꯣꯟꯗꯣ ꯄꯥꯏꯔꯒ ꯄꯥꯇꯛ ꯇꯧꯕ ꯈꯨꯗꯥꯡ ꯌꯥꯎꯕꯤ ꯐꯨꯔꯤꯠ ꯑꯃ ꯍꯨꯛꯆꯤꯜꯂꯒ ꯊꯣꯡ ꯍꯥꯡꯗꯨꯅ ꯊꯣꯡꯒꯥꯜꯂꯣꯝꯗ ꯊꯣꯛꯂꯛꯏ ꯏꯊꯥ ꯊꯥꯖꯗꯅ ꯒꯦꯠ ꯍꯥꯡꯕꯒꯤ ꯃꯈꯣꯜ ꯇꯥꯕꯗ ꯁꯂꯥꯏ ꯃꯃꯤꯠ ꯈꯪꯁꯤꯡ ꯁꯤꯡꯉꯤ ꯆꯣꯛꯊꯔꯨꯕ ꯍꯛꯆꯥꯡꯗꯣ ꯈꯪꯇꯦ ꯇꯦꯛꯈꯠꯂꯛꯄꯒꯨꯝ ꯇꯧꯏ ꯊꯣꯡꯒꯥꯜꯒꯤ ꯍꯩꯅꯧ ꯄꯥꯝꯕꯤꯗ ꯉꯥꯊꯨ ꯊꯦꯡꯊꯨ ꯂꯦꯞꯂꯝꯕ ꯁꯂꯥꯏ ꯆꯨꯝꯗ꯭ꯔꯤꯡ ꯆꯨꯝꯅ ꯂꯦꯞꯄꯒ ꯒꯦꯠꯂꯣꯝꯗ ꯌꯦꯡꯂꯛꯏ ꯅꯤꯡꯁꯤꯡ ꯍꯦꯟꯕꯤ ꯅꯥꯀꯟ ꯌꯦꯠ ꯑꯣꯏ ꯇꯨꯡ ꯃꯥꯡ ꯀꯣꯌꯦꯡ ꯌꯦꯡꯂꯒ ꯂꯝꯕꯤꯗ ꯐꯨꯠ ꯂꯥꯟꯊꯣꯔꯛꯇꯨꯅ ꯁꯂꯥꯏꯒꯤ ꯃꯃꯥꯡꯗ ꯂꯦꯞꯂꯅꯤ ꯑꯅꯝ ꯀꯟꯒꯅꯨ ꯆꯠꯂꯣ ꯅꯨꯃꯤꯗꯥꯡꯁꯤꯗ ꯅꯤꯡꯁꯤꯡꯅ ꯑꯁꯨꯝꯅ ꯃꯥꯒꯤꯗꯃꯛ ꯃꯥꯒꯤ ꯃꯅꯥꯛꯇ ꯊꯣꯛꯂꯛꯀꯅꯤ ꯍꯥꯏꯕꯗꯤ ꯁꯂꯥꯏ ꯁꯨꯛꯊꯥ ꯊꯥꯖꯔꯨꯗꯕꯅꯤ ꯍꯧꯖꯤꯛꯇꯗ ꯁꯂꯥꯏ ꯉꯥꯟꯕ ꯃꯊꯃꯣꯏꯗꯣ ꯅꯨꯡꯁꯤꯕꯅ ꯄꯨꯡꯊꯣꯟ ꯊꯨꯝꯃꯠꯈ꯭ꯔꯦ ꯅꯤꯡꯁꯤꯡꯗꯒꯤ ꯅꯨꯡꯁꯤ ꯄꯥꯎꯈꯨꯝ ꯑꯃꯨꯛ ꯉꯥꯏꯔꯨꯗ꯭ꯔꯕꯁꯨ ꯅꯤꯡꯁꯤꯡꯅ ꯊꯕꯛ ꯑꯣꯏꯅ ꯎꯠꯂꯔꯤ ꯁꯂꯥꯏ ꯅꯤꯡꯁꯤꯡꯕꯨ ꯃꯨꯟꯅ ꯌꯦꯡꯂꯒ ꯇꯞꯅ ꯍꯪꯂꯛꯏ ꯀꯤꯗꯕ꯭ꯔꯥ ꯅꯨꯃꯤꯗꯥꯡꯁꯤꯗ ꯊꯣꯛꯂꯛꯏꯁꯦ ꯀꯅꯥ ꯀꯤꯗꯣꯏꯅꯣ ꯅꯪꯁꯤ ꯂꯩꯔꯤꯁꯤꯗꯤ ꯑꯩ ꯂꯩꯕꯁꯤꯒꯤꯅꯤ ꯀꯤꯗ꯭ꯔꯥ ꯍꯪꯉꯤꯁꯦ ꯅꯪꯕꯨ ꯕꯨꯠꯂꯣ ꯅꯨꯃꯤꯗꯥꯡꯁꯤꯗ ꯂꯩꯀꯥꯏ ꯃꯤꯅ ꯎꯈ꯭ꯔꯗꯤ ꯐꯖꯗꯦꯗꯅ ꯑꯗꯨꯒꯤ ꯀꯤꯗ꯭ꯔꯥ ꯍꯪꯕꯅꯤ ꯅꯤꯡꯁꯤꯡ ꯁꯂꯥꯏꯗ ꯈꯖꯤꯛꯇꯪ ꯄꯩꯔꯞ ꯌꯦꯡꯂꯒ ꯃꯨꯔꯨꯝ ꯁꯣꯜꯂꯤ ꯃꯥꯒꯤꯗꯃꯛꯇ ꯊꯣꯛꯂꯛꯑꯒ ꯑꯃꯨꯛ ꯀꯣꯏꯁꯟ ꯇꯧꯏ ꯁꯂꯥꯏ ꯉꯟꯕ ꯅꯣꯛꯐꯦꯠ ꯇꯧꯏ ꯇꯨꯝꯂꯨꯕꯒꯤ ꯐꯥꯔꯤꯕ ꯃꯁꯝꯗꯣ ꯁꯂꯥꯏꯅ ꯂꯥꯝꯗꯨꯅ ꯅꯤꯡꯊꯤꯅ ꯇꯞꯂꯤ ꯅꯥꯟꯊꯕꯤꯔꯒ ꯁꯦꯝꯕꯤꯔꯛꯏ ꯑꯗꯨꯒ ꯅꯨꯡꯁꯤꯅ ꯍꯥꯏꯔꯛꯏ ꯉꯥꯏꯖꯃꯜ ꯃꯍꯩ ꯌꯥꯜꯂꯦ ꯌꯥꯔꯦ ꯍꯧꯖꯤꯛꯇꯤ ꯌꯨꯝꯗ ꯆꯪꯉꯣ ꯊꯦꯡꯉꯤ ꯅꯤꯡꯁꯤꯡ ꯇꯊꯛ ꯃꯃꯤꯠ ꯑꯅꯤꯗꯣ ꯁꯂꯥꯏꯕꯨ ꯂꯣꯟꯅ ꯌꯦꯡꯈꯠꯂꯛꯏ ꯑꯗꯨꯒ ꯍꯪꯂꯛꯏ ꯑꯁꯦꯡꯕꯒꯤ ꯌꯥꯔꯕ꯭ꯔꯣ ꯌꯥꯔꯦ ꯃꯄꯨꯡ ꯐꯥꯅ ꯌꯥꯔꯦ
ꯑꯅꯤꯡꯕ ꯃꯥꯏꯊꯣꯡꯁꯨ ꯎꯕ ꯐꯪꯂꯤ ꯉꯥꯏꯖꯔꯛꯄ ꯄꯥꯎꯈꯨꯝꯁꯨ ꯇꯥꯕ ꯐꯪꯂꯤ ꯌꯦꯡꯅꯤꯡꯕ ꯃꯇꯧꯁꯨ ꯌꯦꯡꯕ ꯐꯪꯂꯤ ꯏꯁꯥꯎꯅꯔꯕ ꯄꯨꯛꯅꯤꯡꯁꯨ ꯏꯪꯊꯖꯕ ꯉꯝꯂꯤ ꯈꯧꯔꯥꯡꯂꯝꯕ ꯅꯨꯡꯁꯤꯕꯁꯨ ꯊꯃꯣꯏ ꯊꯟꯅ ꯊꯛꯆꯕ ꯐꯪꯂꯤ ꯆꯣꯛꯊꯔꯝꯕ ꯍꯛꯆꯥꯡꯁꯨ ꯆꯣꯛꯊꯕ ꯐꯔꯤ ꯋꯥꯔꯝꯕ ꯋꯥꯈꯜꯁꯤꯁꯨ ꯅꯨꯡꯉꯥꯏꯖꯕ ꯐꯪꯂꯤ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯐꯪꯂꯤ ꯅꯨꯡꯁꯤ ꯁꯤꯗꯒꯤ ꯍꯦꯟꯅ ꯄꯦꯟꯖꯕ ꯃꯤꯀꯨꯞꯇꯤ ꯑꯩ ꯑꯃꯨꯛꯇꯁꯨ ꯌꯥꯎꯈꯤꯗ꯭ꯔꯤ ꯑꯃꯨꯛ ꯍꯟꯅꯁꯨ ꯌꯥꯎꯒꯅꯤ ꯊꯥꯖꯗ꯭ꯔꯤ ꯅꯤꯡꯁꯤꯡ ꯁꯂꯥꯏꯗ ꯌꯦꯡꯂꯕ ꯃꯤꯠꯌꯦꯡꯗꯣ ꯍꯣꯡꯈꯤꯗꯨꯅ ꯂꯩꯃꯥꯏ ꯊꯛꯇ ꯌꯦꯡꯊꯈ꯭ꯔꯦ ꯃꯀꯣꯛ ꯊꯛꯇ ꯃꯣꯂꯤ ꯃꯣꯂꯤ ꯅꯥꯟꯊꯔꯛꯂꯤꯕ ꯁꯂꯥꯏꯒꯤ ꯃꯈꯨꯠꯇꯣ ꯃꯥꯒꯤ ꯃꯈꯨꯠ ꯌꯦꯠꯅ ꯂꯥꯝꯗꯨꯅ ꯄꯥꯏꯔꯒ ꯇꯞꯅ ꯃꯈꯥꯗ ꯄꯨꯊꯔꯛꯇꯨꯅ ꯂꯧꯊꯣꯔꯛꯂꯤ ꯊꯥꯗꯣꯛꯀꯦ ꯈꯟꯅ ꯂꯦꯡꯂꯨꯕ ꯅꯧꯔꯕ ꯈꯨꯠꯁꯥꯁꯤꯡꯗꯣ ꯅꯨꯄꯥ ꯃꯥꯒꯤ ꯈꯨꯠꯁꯥ ꯃꯉꯥꯅ ꯐꯥꯖꯤꯟꯈꯤꯗꯨꯅ ꯆꯥꯎꯔꯕ ꯈꯨꯕꯥꯡꯅꯨꯡꯗ ꯅꯨꯄꯤ ꯃꯥꯒꯤ ꯈꯨꯠꯁꯥ ꯃꯉꯥꯁꯨ ꯌꯥꯎꯅ ꯈꯨꯠ ꯄꯨꯝꯕ ꯈꯣꯝꯖꯤꯟ ꯇꯥꯁꯤꯟꯗꯨꯅ ꯆꯦꯠꯅ ꯄꯥꯏꯁꯤꯜꯂꯛꯏ ꯄꯥꯏꯁꯤꯟꯅꯔꯤꯕ ꯈꯨꯠ ꯑꯅꯤꯗꯨꯅ ꯅꯤꯡꯁꯤꯡ ꯃꯨꯟꯅ ꯌꯦꯡꯂꯛꯏ ꯁꯂꯥꯏ ꯉꯥꯟꯕꯗꯤ ꯉꯁꯥꯏꯗꯒꯤ ꯑꯗꯨꯃꯛ ꯅꯤꯡꯁꯤꯡꯒꯤ ꯃꯥꯏꯊꯣꯡꯕꯨ ꯇꯥꯟꯅꯗꯨꯅ ꯂꯩꯗꯨꯅ ꯌꯦꯡꯖꯕꯅꯤ ꯈꯨꯠꯁꯤꯡꯒꯤ ꯐꯖꯕ ꯌꯥꯎꯗꯕ ꯅꯨꯡꯁꯤꯕ ꯃꯥꯏꯊꯣꯡꯗꯣ ꯃꯍꯧꯁꯥꯒꯤ ꯑꯣꯏꯕ ꯃꯦꯡꯂꯕ ꯊꯥꯕꯜꯒꯤ ꯃꯁꯦꯛꯅ ꯌꯩꯕꯗ ꯊꯣꯏꯅ ꯍꯦꯟꯅ ꯑꯗꯨꯝ ꯃꯁꯦꯛ ꯃꯉꯥꯜ ꯅꯥꯏꯅ ꯅꯤꯡꯊꯤꯖꯔꯛꯄꯒꯨꯝ ꯇꯧꯏ ꯁꯂꯥꯏ ꯉꯥꯟꯕꯒꯤ ꯃꯃꯤꯠ ꯑꯅꯤꯃꯛꯇ ꯅꯤꯡꯁꯤꯡꯍꯟꯕꯤꯒꯤ ꯏꯀꯥꯏꯕ ꯃꯇꯧ ꯑꯗꯣ ꯈꯛꯇꯃꯛ ꯎꯔꯛꯂꯤ ꯇꯥꯏꯕꯪ ꯄꯨꯝꯕ ꯃꯥꯡꯈꯤꯕꯒꯨꯝ ꯐꯥꯎꯍꯜꯂꯔꯤ ꯃꯤꯀꯨꯞ ꯑꯁꯤꯃꯒꯤꯗꯤ ꯉꯥꯏꯍꯥꯛꯇꯪꯒꯤ ꯑꯣꯏꯔꯕꯁꯨ ꯊꯪꯒꯥꯜꯒꯤ ꯌꯨꯝꯗꯅꯤ ꯃꯥ ꯃꯁꯥꯒꯤ ꯀꯥꯗꯅꯤ ꯊꯪꯒꯥꯜ ꯀꯥꯒꯤ ꯊꯥꯜꯂꯤꯕ ꯑꯉꯥꯟꯕ ꯕ꯭ꯂꯕꯇꯨꯒꯤ ꯃꯈꯥꯗ ꯐꯝꯂꯗꯨꯅ ꯊꯥꯔꯕ ꯑꯅꯣꯛ ꯑꯗꯨꯒꯤ ꯃꯇꯦꯡꯅ ꯐꯣꯇꯣ ꯑꯦꯜꯕꯝ ꯑꯃ ꯃꯊꯪ ꯑꯁꯨꯝ ꯌꯦꯡꯂꯛꯂꯤ ꯇꯟꯖꯥꯗꯨꯗ ꯂꯨꯆꯤꯡꯁꯨ ꯃꯥꯒꯤ ꯃꯙꯧꯒꯤ ꯀꯥꯗ ꯆꯪꯂꯛꯇꯨꯅ ꯍꯥꯏꯔꯛꯏ ꯏꯗꯣ ꯒꯨꯂꯤ ꯆꯥꯔꯕꯣ ꯊꯪꯒꯥꯜ ꯅꯣꯛꯐꯦꯠ ꯇꯧꯅ ꯈꯨꯝꯂꯛꯏ ꯆꯥꯔꯦ ꯅꯪꯕꯨ ꯇꯨꯝꯅꯤꯡꯂꯕꯣ ꯇꯨꯝꯅꯤꯡꯗ꯭ꯔꯤꯗ ꯏꯗꯧ ꯀꯩ ꯌꯦꯡꯉꯤꯅꯣ ꯂꯥꯎꯅꯦ ꯊꯥꯏꯅꯒꯤ ꯅꯪꯅ ꯄꯤꯛꯂꯤꯉꯩꯒꯤ ꯐꯣꯇꯣꯁꯤꯡꯁꯦ ꯌꯦꯡꯉꯨ ꯂꯥꯎꯅꯦ ꯅꯨꯡꯁꯤꯗ꯭ꯔꯥ ꯅꯃꯥꯒ ꯅꯄꯥꯒꯁꯦ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯤꯡꯕ ꯌꯥꯔꯤꯕꯅꯤ ꯃꯔꯥꯏꯕꯛ ꯍꯦꯛ ꯊꯤꯗ ꯂꯨꯆꯤꯡ ꯃꯥꯒꯤ ꯏꯙꯧꯒꯤ ꯅꯥꯀꯟꯗ ꯆꯧꯀ꯭ꯔꯤ ꯑꯃ ꯊꯥꯡꯖꯤꯜꯂꯗꯨꯅ ꯐꯝꯊꯔꯛꯏ ꯑꯃꯨꯛ ꯍꯧꯔꯛꯏ ꯏꯙꯧꯒꯤ ꯑꯁꯤꯒꯨꯝꯕ ꯄꯨꯛꯅꯤꯡ ꯁꯣꯟꯊꯕ ꯃꯥꯟꯕ ꯋꯥꯍꯩꯁꯤꯡꯁꯦ ꯇꯨꯝꯂꯝꯗꯥꯏꯁꯤꯗꯗꯤ ꯑꯗꯨꯝꯅ ꯈꯟꯒꯅꯨꯕ ꯏꯙꯧ ꯈꯜꯂꯔꯣꯏ ꯌꯦꯡꯉꯨꯁꯦ ꯐꯣꯇꯣꯁꯤꯡꯁꯦ ꯅꯪꯁꯦ ꯄꯨꯔꯥ ꯅꯃꯥꯅꯤ ꯁꯛꯇꯒꯤ ꯀꯩꯗꯒꯤ ꯃꯩꯗꯥꯕꯨꯗꯤ ꯅꯄꯥ ꯂꯧꯏ ꯂꯨꯆꯤꯡ ꯅꯣꯛꯐꯦꯠ ꯃꯁꯥꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯒꯤ ꯐꯣꯇꯣꯁꯤꯡꯗꯨ ꯌꯦꯡꯂꯛꯏ ꯃꯃꯥ ꯃꯄꯥꯒꯤ ꯐꯣꯇꯣꯁꯤꯡ ꯑꯗꯣ ꯅꯨꯡꯁꯤꯅ ꯌꯦꯡꯂꯛꯏ ꯃꯈꯨꯠ ꯊꯥꯡꯒꯠꯇꯨꯅ ꯐꯣꯇꯣꯁꯤꯡ ꯑꯗꯣ ꯇꯞꯂꯤ ꯅꯥꯜꯂꯤ ꯑꯁꯨꯝ ꯌꯦꯡꯂꯛꯄꯗ ꯑꯦꯜꯕꯝꯗꯨꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯏꯔꯣꯏ ꯂꯣꯏꯕꯗ ꯂꯨꯆꯤꯡꯅ ꯒ꯭ꯔꯨꯞ ꯐꯣꯇꯣ ꯑꯃꯈꯛ ꯊꯦꯡꯅꯔꯨꯔꯦ ꯒ꯭ꯔꯨꯞ ꯐꯣꯇꯣꯗꯨꯗ ꯌꯥꯎꯔꯤꯕ ꯃꯤꯁꯛꯁꯤꯡ ꯑꯗꯣ ꯂꯨꯆꯤꯡ ꯑꯃꯃꯝꯇ ꯑꯣꯏꯅ ꯌꯦꯡꯂꯛꯏ ꯂꯨꯆꯤꯡꯒꯤ ꯃꯃꯥ ꯃꯄꯥ ꯃꯥ ꯃꯁꯥ ꯌꯥꯎꯔꯤ ꯐꯣꯇꯣꯗꯨꯗ ꯂꯨꯆꯤꯡꯅ ꯍꯪꯂꯛꯏ ꯏꯙꯧ ꯁꯤꯒꯤ ꯐꯣꯇꯣꯁꯦ ꯀꯔꯝ ꯀꯥꯟꯗ ꯅꯝꯈꯤꯕꯅꯣ ꯑꯩ ꯅꯤꯡꯁꯤꯡꯕ ꯊꯣꯛꯇ꯭ꯔꯤ ꯅꯪꯗꯤ ꯄꯤꯁꯛ ꯄꯤꯛꯂꯤꯕꯁꯤꯗꯤ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯇꯧꯕ ꯎꯕ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅꯗꯤ ꯅꯤꯡꯁꯤꯡꯕ ꯉꯝꯂꯣꯏꯗ ꯅꯪꯅ ꯀꯥꯎꯈꯤꯕ ꯑꯣꯏꯔꯝꯒꯅꯤ ꯑꯗꯣ ꯏꯙꯧ ꯁꯤꯗ ꯌꯥꯎꯔꯤꯕ ꯃꯤꯁꯤꯡꯁꯤꯅ ꯀꯅꯥꯅꯣ ꯊꯪꯒꯥꯜ ꯅꯣꯛꯂꯒ ꯍꯥꯏꯔꯛꯏ ꯃꯨꯟꯅ ꯌꯦꯡꯉꯨ ꯀꯅꯥ ꯃꯥꯜꯂꯤ ꯂꯨꯆꯤꯡꯁꯨ ꯃꯥꯅ ꯃꯁꯛ ꯈꯪꯕ ꯃꯤ ꯑꯣꯏꯕ꯭ꯔꯥ ꯅꯤꯡꯂꯗꯨꯅ ꯃꯨꯟꯅ ꯌꯦꯡꯂꯛꯏ ꯁꯪꯀꯛꯅꯦ ꯐꯤꯖꯦꯠꯅꯦ ꯃꯑꯣꯡꯅꯦ ꯃꯇꯧꯅꯦ ꯄꯨꯝꯅꯧ ꯅꯧꯕ ꯑꯣꯏꯕꯅꯤꯅ ꯂꯨꯆꯤꯡ ꯄꯥꯛ ꯍꯦꯛ ꯂꯥꯛꯁꯤꯟꯕ ꯉꯝꯗꯦ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡ ꯀꯣꯟꯅ ꯊꯪꯗ ꯂꯨꯆꯤꯡꯁꯨ ꯃꯤꯁꯛꯁꯤꯡꯗꯣ ꯈꯪꯂꯛꯂꯕ ꯃꯥꯜꯂꯤ ꯅꯣꯛꯂꯒ ꯍꯥꯏꯔꯛꯏ ꯑꯣ ꯏꯙꯧ ꯁꯤꯗꯤ ꯃꯃꯥ ꯂꯩꯁꯅꯥꯒ ꯄꯥꯕꯨꯡ ꯆꯤꯡꯂꯥꯏꯒꯅꯤ ꯊꯪꯒꯥꯜꯁꯨ ꯃꯁꯨꯒꯤ ꯃꯇꯧ ꯌꯦꯡꯅꯤꯡꯂꯗꯨꯅ ꯂꯛꯅꯒ ꯌꯥꯎꯅ ꯂꯛꯅꯔꯛꯏ ꯆꯨꯝꯃꯦ ꯑꯗꯨꯒ ꯑꯉꯥꯡ ꯅꯨꯄꯥ ꯃꯆꯥꯁꯤꯗꯤ ꯀꯅꯥ ꯃꯥꯜꯂꯦ ꯅꯣꯛꯃꯤ ꯏꯀꯥꯏꯔꯞ ꯇꯧꯅ ꯈꯨꯝꯂꯛꯏ ꯏꯙꯧ ꯁꯂꯥꯏ ꯉꯥꯟꯕ ꯑꯣꯏꯗꯣꯏꯅꯤ ꯍꯩ ꯃꯤꯡ ꯀꯧꯒꯅꯨ ꯇꯧꯍꯣꯏꯗꯦꯅꯦ ꯃꯤꯡꯒꯧ ꯑꯃ ꯊꯝꯃꯨ ꯑꯍꯜ ꯂꯃꯟꯅ ꯇꯥꯛꯄꯤꯗꯕ ꯃꯥꯟꯈꯤꯅꯤ ꯂꯨꯆꯤꯡ ꯏꯀꯥꯏꯕ ꯍꯦꯟꯃꯜꯂꯗꯨꯅ ꯈꯨꯝꯐꯝ ꯈꯪꯗꯕꯗꯒꯤ ꯋꯥ ꯑꯃ ꯑꯣꯟꯊꯣꯛꯇꯨꯅ ꯍꯪꯂꯛꯏ ꯑꯗꯣ ꯏꯙꯧ ꯑꯇꯣꯞꯄ ꯅꯨꯄꯥ ꯑꯃꯒ ꯅꯨꯄꯤ ꯑꯃꯒ ꯑꯉꯥꯡ ꯅꯨꯄꯥ ꯃꯆꯥ ꯑꯃꯒ ꯌꯥꯎꯔꯤꯁꯤꯅ ꯀꯅꯥ ꯑꯣꯏꯗꯣꯏꯅꯣ ꯊꯪꯒꯥꯜ ꯃꯥꯒꯤ ꯑꯅꯣꯛ ꯑꯊꯥꯕꯗꯣ ꯊꯥꯡꯒꯠꯇꯨꯅ ꯐꯣꯇꯣ ꯑꯗꯨꯗ ꯆꯪꯁꯤꯜꯂꯒ ꯃꯨꯟꯅ ꯌꯦꯡꯂꯛꯏ ꯑꯗꯨꯒ ꯍꯥꯏꯔꯛꯏ
ꯑꯁꯤꯃꯗꯤ ꯏꯗꯧꯅ ꯈꯪꯍꯧꯕ ꯑꯣꯏꯗ꯭ꯔꯦ ꯑꯩꯅ ꯊꯕꯛ ꯃꯐꯝꯗ ꯀꯨꯏꯅ ꯂꯩꯊꯣꯛꯂꯨꯕꯅꯤꯅ ꯅꯪ ꯄꯥꯕꯨꯡꯒꯤ ꯃꯔꯨꯞ ꯃꯄꯥꯡ ꯑꯌꯥꯝꯕ ꯏꯗꯧꯅ ꯃꯁꯛ ꯈꯪꯕ ꯑꯣꯏꯗꯦ ꯑꯗꯨꯕꯨ ꯅꯣꯡꯃ ꯅꯪ ꯄꯥꯕꯨꯡꯅ ꯂꯤꯈꯤꯕ ꯋꯥꯔꯤ ꯑꯃꯗꯤ ꯂꯩ ꯃꯥꯒꯤ ꯃꯔꯨꯞ ꯁꯥꯏꯀꯣꯂꯣꯖꯤꯁ ꯑꯃ ꯂꯩ ꯃꯃꯤꯡꯅ ꯁ꯭ꯌꯥꯝꯆꯥꯏ ꯀꯧꯏ ꯍꯥꯏꯅ ꯅꯪ ꯄꯥꯕꯨꯡꯒ ꯈꯔ ꯅꯛꯅ ꯇꯤꯟꯅ ꯂꯣꯏꯅꯕꯁꯨ ꯃꯥꯜꯂꯤ ꯈꯪꯗꯦ ꯃꯗꯨ ꯑꯣꯏꯔꯝꯒꯗ꯭ꯔꯗꯤ ꯃꯍꯥꯛꯇꯨꯃꯗꯤ ꯏꯗꯧꯅ ꯈꯪꯏ ꯑꯇꯩꯗꯤ ꯅꯄꯥꯅ ꯋꯥꯔꯤ ꯁꯥꯔꯝꯗꯦ ꯁ꯭ꯌꯥꯝꯆꯥꯏ ꯍꯥꯏꯕ ꯃꯤꯡꯁꯤ ꯑꯩ ꯇꯥꯈꯤꯕꯒꯨꯝ ꯇꯧꯏ ꯏꯗꯧ ꯍꯧꯖꯤꯛ ꯃꯈꯣꯏ ꯍꯤꯡꯂꯝꯈꯤꯅꯤꯀꯣ ꯏꯗꯧ ꯍꯤꯡꯂꯝꯈꯤꯅꯤ ꯑꯍꯜꯕꯨꯗꯤ ꯈꯔ ꯑꯗꯨꯝ ꯑꯣꯏꯔꯝꯃꯅꯤꯗꯣ ꯐꯣꯇꯣ ꯑꯁꯤꯗ ꯇꯥꯔꯤꯕ ꯁꯛꯐꯝꯁꯤꯃꯛꯇꯤ ꯑꯣꯏꯔꯝꯂꯔꯣꯏ ꯑꯗꯨꯗꯤ ꯑꯉꯥꯡ ꯅꯨꯄꯥ ꯃꯆꯥꯁꯤꯁꯨ ꯃꯥꯒꯤ ꯃꯆꯥ ꯑꯣꯏꯔꯝꯃꯅꯤꯀꯣ ꯏꯗꯧ ꯑꯩꯈꯣꯏꯒꯤ ꯂꯦꯡꯒꯥ ꯑꯣꯏꯅ ꯇꯧꯏ ꯃꯥꯁꯨ ꯆꯥꯎꯔꯝꯃꯅꯤ ꯍꯧꯖꯤꯛꯇꯤ ꯁꯛ ꯑꯝꯇ ꯈꯪꯅꯔꯔꯣꯏꯗ ꯈꯪꯉꯔꯣꯏ ꯐꯔꯦ ꯐꯔꯦ ꯄꯨꯡ ꯊꯦꯡꯉꯤ ꯏꯁꯨꯁꯤꯗꯤ ꯋꯥꯔꯝꯃꯅꯤ ꯄꯣꯊꯥꯖꯔꯨꯔꯣ ꯂꯨꯆꯤꯡ ꯐꯣꯇꯣ ꯑꯦꯜꯕꯝꯗꯨ ꯈꯨꯝꯖꯤꯟꯗꯨꯅ ꯃꯐꯝ ꯆꯥꯅ ꯊꯝꯈ꯭ꯔꯦ ꯃꯗꯧꯗ ꯇꯨꯝꯃꯨꯔꯒꯦ ꯍꯥꯏꯔꯝꯂꯒ ꯃꯁꯥꯒꯤ ꯀꯥꯗ ꯆꯪꯂꯛꯂꯦ ꯀꯥ ꯍꯦꯛ ꯌꯧꯕꯒ ꯂꯨꯆꯤꯡ ꯃꯥꯒꯤ ꯐꯣꯟꯗꯣ ꯄꯥꯏꯈꯠꯇꯨꯅ ꯌꯦꯡꯉꯤ ꯊꯕꯛꯀꯤ ꯃꯃꯥꯟꯅꯕꯤꯁꯤꯡꯒꯤ ꯑꯃꯗꯤ ꯒ꯭ꯔꯨꯞꯀꯤ ꯃꯦꯁꯦꯖꯅꯆꯤꯡꯕ ꯀꯌꯥ ꯑꯃ ꯂꯩꯔꯝꯃꯤ ꯑꯗꯨꯕꯨ ꯁꯂꯥꯏꯒꯤ ꯃꯦꯁꯦꯖꯇꯤ ꯑꯃꯠꯇ ꯂꯩꯔꯝꯗꯦ ꯅꯣꯡꯃꯇꯁꯨ ꯊꯥꯔꯛꯈꯤꯕ ꯂꯩꯇꯦ ꯊꯥꯔꯛꯇꯦ ꯈꯪꯅ ꯈꯪꯅ ꯑꯗꯨꯃꯛ ꯉꯥꯏꯕꯅꯤ ꯂꯨꯆꯤꯡꯅ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯂꯨꯆꯤꯡꯅ ꯏꯀꯥꯏ ꯅꯨꯡꯁꯤ ꯌꯥꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯃꯄꯨꯛꯅꯤꯡ ꯈꯪꯅꯨꯡ ꯅꯨꯡꯁꯤꯔꯛꯄꯒꯨꯝ ꯇꯧꯏ ꯃꯥꯒꯤ ꯄꯦꯟꯗꯕ ꯋꯥꯔꯤꯁꯨ ꯍꯩꯗꯣꯛꯐꯝ ꯇꯝꯊꯣꯛꯄ ꯑꯃ ꯂꯩꯇꯦ ꯂꯨꯗ ꯂꯨꯁꯤꯜꯂꯛꯂꯕ ꯇꯟꯖꯥꯗꯗꯤ ꯂꯨꯆꯤꯡ ꯃꯥꯒꯤ ꯃꯤ ꯂꯩꯇꯦ ꯑꯍꯜ ꯑꯣꯏꯔꯕ ꯊꯪꯒꯥꯜꯗꯗꯤ ꯀꯔꯝꯅ ꯃꯥꯒꯤ ꯊꯃꯣꯏꯒꯤ ꯄꯦꯟꯗꯕ ꯋꯥꯔꯤ ꯂꯤꯔꯨꯒꯅꯤ ꯃꯇꯣꯝꯇ ꯍꯦꯛ ꯍꯦꯛ ꯈꯟꯖꯔꯛꯏ ꯑꯩꯒꯤꯁꯨ ꯏꯃꯥ ꯑꯃ ꯏꯆꯦ ꯑꯃ ꯏꯅꯥꯎ ꯑꯃ ꯂꯩꯖꯔꯝꯂꯕꯗꯤ ꯅꯨꯡꯉꯥꯏꯒꯅꯤꯀꯣ ꯂꯨꯆꯤꯡ ꯀꯥꯟꯅꯗ꯭ꯔꯕ ꯐꯣꯟꯗꯣ ꯅꯥꯀꯟꯗ ꯊꯝꯈ꯭ꯔꯒ ꯐꯃꯨꯡꯗ ꯂꯣꯡꯅ ꯍꯤꯞꯊꯔꯛꯏ ꯃꯇꯣꯝꯇ ꯋꯥꯈꯜ ꯃꯑꯣꯟ ꯃꯑꯣꯟ ꯈꯜꯂꯤ ꯈꯟꯕꯗ ꯅꯠꯇꯅ ꯃꯆꯤꯟ ꯊꯣꯛꯅꯐꯥꯎ ꯃꯔꯣꯜ ꯂꯣꯟꯕ ꯍꯧꯔꯛꯂꯤ ꯃꯍꯥꯛꯄꯨ ꯇꯁꯦꯡꯅ ꯑꯩꯒꯤ ꯃꯔꯝꯗ ꯀꯔꯤꯃꯠꯇ ꯈꯟꯗꯕ ꯖꯥꯠꯂꯥ ꯏꯕꯥꯅꯤꯒꯤ ꯂꯨꯍꯣꯡꯕꯒꯤ ꯋꯥꯐꯝꯁꯦ ꯃꯉꯣꯟꯗꯗꯤ ꯍꯥꯏꯗ꯭ꯔꯤꯕ ꯖꯥꯠꯂꯥ ꯃꯥꯒꯤ ꯃꯇꯧꯗꯨꯅꯗꯤ ꯏꯃꯨꯡ ꯑꯅꯤꯒꯤ ꯃꯔꯝꯗ ꯀꯩꯁꯨ ꯈꯪꯗꯕ ꯃꯥꯜꯂꯤ ꯅꯠꯇ꯭ꯔꯒ ꯁꯤꯜꯂꯤꯕ ꯂꯨꯍꯣꯡꯕꯁꯤ ꯃꯥꯅ ꯌꯥꯅꯤꯡꯗꯕ ꯖꯥꯠꯂꯥ ꯃꯥꯒꯤ ꯈꯪꯅꯖꯕ ꯃꯤ ꯂꯩꯔꯝꯂꯗꯤ ꯀꯝꯗꯧꯅꯤ ꯑꯍꯜ ꯂꯃꯟꯒꯤ ꯃꯥꯏ ꯉꯥꯛꯅꯕꯒꯤꯗꯃꯛ ꯑꯩ ꯃꯤꯒꯤ ꯅꯨꯡꯁꯤꯅꯕ ꯊꯨꯒꯥꯏꯗꯨꯅ ꯃꯤꯒꯤ ꯃꯀꯥꯗ ꯌꯦꯠꯄꯗꯤ ꯄꯥꯝꯗꯦ